ꯑꯩꯒꯤ ꯃꯤꯡ ꯂꯣꯌꯥ ꯀꯧꯖꯩ ꯏꯁꯥꯒꯤ ꯆꯍꯤꯅ 35 ꯁꯨꯔꯦ ꯑꯩ ꯄꯨꯟꯁꯤꯒꯤ ꯅꯨꯄꯤ ꯊꯤꯔꯣꯏ ꯍꯥꯏꯅ ꯈꯜꯂꯦ ꯃꯁꯤꯒꯤ ꯑꯩꯒꯤ ꯏꯃꯥꯅ ꯑꯩꯕꯨ ꯌꯨꯝ ꯄꯥꯟꯅꯕ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯇꯛꯑꯦ ꯑꯗꯨꯕꯨ ꯑꯩ ꯊꯣꯏꯅ ꯈꯟꯖꯤꯟꯗ꯭ꯔꯦ ꯃꯔꯝꯗꯤ ꯅꯨꯄꯥꯁꯦ ꯑꯩ ꯈꯛꯇ ꯅꯠꯇꯦ ꯑꯩꯒꯤ ꯏꯅꯥꯎꯅꯨꯄꯥ ꯑꯃ ꯂꯩ ꯃꯍꯥꯛ ꯅꯨꯄꯤ ꯊꯤꯔꯦ ꯃꯆꯥ ꯐꯥꯎ ꯌꯥꯎꯔꯦ ꯑꯗꯨꯅ ꯑꯩ ꯑꯃꯅ ꯌꯨꯝ ꯄꯥꯟꯗ꯭ꯔꯒꯁꯨ ꯌꯥꯔꯦ ꯀꯩꯁꯨ ꯀꯥꯏꯗ꯭ꯔꯦ ꯍꯥꯏꯅꯁꯨ ꯈꯟꯕꯒꯤꯅꯤ ꯑꯗꯨꯕꯨ ꯏꯃꯥꯅꯗꯤ ꯃꯗꯨ ꯌꯥꯔꯣꯏ ꯑꯩꯈꯣꯏꯅ ꯀꯜꯂꯤꯉꯩꯗꯤ ꯐꯩ ꯍꯌꯦꯡꯋꯥꯏ ꯅꯃꯥ ꯅꯄꯥ ꯑꯩꯈꯣꯏ ꯑꯅꯤꯅ ꯁꯤꯈ꯭ꯔꯕ ꯃꯇꯨꯡ ꯅꯪ ꯅꯇꯅ ꯀꯃꯥꯏ ꯇꯧꯍꯧꯅꯤ ꯍꯥꯏꯗꯅ ꯏꯃꯥꯅ ꯌꯥꯝꯅ ꯇꯣꯏꯅ ꯉꯥꯡꯉꯦ ꯃꯁꯤꯗ ꯑꯩꯅ ꯈꯨꯝꯃꯦ ꯑꯩꯈꯣꯏ ꯂꯦꯝꯕꯒꯤ ꯃꯆꯥꯁꯤ ꯑꯩꯅ ꯌꯣꯛꯑꯒ ꯂꯣꯏꯔꯦ ꯏꯃꯥ ꯑꯩꯒ ꯄꯨꯟꯅ ꯂꯩꯃꯤꯟꯅꯅꯤ ꯍꯥꯏꯗꯅ ꯆꯞ ꯃꯥꯟꯅꯩ ꯍꯥꯏꯅ ꯑꯩꯅ ꯈꯨꯝꯕꯒꯤ ꯏꯃꯥꯅ ꯌꯥꯝꯅ ꯁꯥꯎꯋꯦ ꯑꯩꯁꯨ ꯈꯪꯉꯦ ꯑꯩꯅ ꯌꯨꯝ ꯄꯥꯟꯅꯅ ꯂꯩꯕ ꯍꯥꯏꯕꯁꯦ ꯏꯃꯥꯅ ꯅꯨꯡꯉꯥꯏꯔꯣꯏ ꯀꯔꯤꯒꯨꯝꯕ ꯏꯃꯥꯅ ꯂꯩꯈꯤꯗꯕ ꯊꯣꯛꯑꯁꯨ ꯑꯩꯒꯤ ꯋꯥꯈꯜꯅ ꯃꯍꯥꯛ ꯁꯤꯕ ꯉꯝꯃꯣꯏ ꯍꯥꯏꯕ ꯑꯩꯁꯨ ꯈꯪꯉꯦ ꯑꯗꯨꯕꯨ ꯑꯩ ꯃꯍꯥꯛꯕꯨ ꯅꯨꯡꯁꯤꯕꯒꯤꯗꯃꯛ ꯃꯍꯥꯛꯀꯤꯗꯃꯛ ꯑꯩ ꯄꯨꯟꯁꯤꯒꯤ ꯌꯨꯝ ꯄꯥꯜꯂꯔꯣꯏ ꯍꯥꯏꯅ ꯆꯞ ꯌꯨꯡꯅ ꯂꯦꯞꯈ꯭ꯔꯦ ꯃꯁꯤꯒꯤ ꯋꯥꯔꯤꯁꯤꯅꯤ ꯑꯩꯅ ꯃꯌꯥꯝꯗ ꯇꯥꯍꯟꯅꯤꯡꯂꯤꯕꯁꯤ ꯑꯗꯨꯒ ꯃꯔꯨ ꯑꯣꯏꯅ ꯑꯩꯅ ꯈꯪꯍꯟꯅꯤꯡꯕꯁꯤ ꯌꯨꯝ ꯄꯥꯜꯂꯕ ꯅꯨꯄꯤꯅ ꯃꯆꯥ ꯃꯋꯥ ꯂꯩꯔꯤ ꯍꯥꯏꯕ ꯀꯥꯎꯊꯣꯛꯇꯨꯅ ꯏꯔꯥꯡ ꯇꯧꯕ ꯇꯨꯡꯒꯤ ꯈꯟꯗꯕ ꯉꯥꯏꯍꯥꯛꯀꯤ ꯋꯥꯈꯜ ꯈꯟꯕ ꯃꯁꯤ ꯑꯩ ꯇꯁꯦꯡꯅ ꯄꯥꯝꯖꯗꯦ ꯑꯗꯨꯅ ꯋꯥꯔꯤꯁꯤ ꯇꯥꯕꯤꯔꯒ ꯌꯨꯝ ꯄꯥꯜꯂꯕ ꯅꯨꯄꯤꯅ ꯑꯁꯤꯒꯨꯝꯕ ꯐꯠꯇꯕ ꯋꯥꯈꯜ ꯐꯠꯇꯕ ꯂꯤꯆꯠꯁꯤ ꯆꯠꯄꯤꯗꯅꯕ ꯍꯥꯏꯖꯔꯤ ꯃꯇꯝ ꯑꯗꯣ ꯌꯥꯝꯅ ꯅꯨꯡꯁꯤ ꯅꯤꯡꯁꯤꯡꯂꯨꯕ ꯃꯇꯝꯗ ꯉꯁꯤꯁꯨ ꯃꯤꯠꯇꯒꯤ ꯄꯤ ꯇꯥꯈꯤꯕ ꯈꯪꯍꯧꯗꯦ ꯑꯩꯅ ꯃꯥꯕꯨ ꯀꯌꯥꯒꯤ ꯃꯇꯤꯛ ꯅꯨꯡꯁꯤꯖꯕ ꯈꯟꯖꯕ ꯃꯥꯗ ꯅꯠꯇꯅ ꯑꯩꯅ ꯃꯥꯕꯨ ꯀꯌꯥꯒꯤ ꯃꯇꯤꯛ ꯅꯨꯡꯁꯤ ꯍꯥꯏꯕꯁꯤ ꯂꯩꯀꯥꯏꯒꯤ ꯃꯤ ꯈꯨꯗꯤꯡꯃꯛꯅꯁꯨ ꯂꯣꯏꯅ ꯈꯪꯉꯝꯒꯅꯤ ꯑꯗꯨꯕꯨ ꯃꯗꯨ ꯈꯪꯅ ꯈꯪꯅ ꯃꯥꯅ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯔꯝꯗꯅ ꯆꯠꯈ꯭ꯔꯦ ꯑꯗꯨꯒ ꯍꯧꯖꯤꯛꯅ ꯃꯥꯅ ꯌꯨꯝ ꯄꯥꯜꯂꯨꯔꯕ ꯃꯇꯨꯡꯗꯅ ꯑꯩꯕꯨ ꯅꯨꯡꯁꯤꯕ ꯁꯥꯕ ꯃꯁꯤ ꯑꯩ ꯇꯁꯦꯡꯅ ꯇꯨꯀꯠꯆꯩ ꯅꯨꯄꯤꯁꯤꯒꯤ ꯃꯃꯤꯡꯁꯤ ꯑꯌꯤꯡꯕꯤ ꯍꯥꯏꯅ ꯍꯦꯛꯇ ꯍꯥꯏꯖꯒꯦ ꯃꯥꯒꯤ ꯃꯃꯤꯡ ꯑꯁꯦꯡꯕ ꯍꯥꯏꯕꯗꯨꯗꯤ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯑꯩꯅ ꯒ꯭ꯌꯥꯟ ꯍꯦꯛ ꯇꯥꯔꯛꯄ ꯃꯇꯝꯗꯒꯤ ꯍꯥꯏꯕ ꯌꯥꯏ ꯑꯩꯅ ꯑꯌꯤꯡꯕꯤꯕꯨ ꯄꯥꯝꯖꯔꯛꯄ ꯂꯨꯝꯖꯔꯛꯄꯁꯤ ꯃꯁꯦ ꯃꯥꯁꯨ ꯈꯪꯉꯤ ꯑꯗꯨꯅ ꯃꯥꯅꯗꯤ ꯌꯥꯝꯅ ꯁꯥꯎꯋꯦ ꯑꯩꯁꯦ ꯍꯩꯅꯗꯦ ꯍꯥꯏꯗꯨꯅ ꯑꯩ ꯌꯥꯎꯔꯗꯤ ꯃꯥ ꯁꯥꯟꯅꯕ ꯌꯥꯎꯗꯦ ꯍꯦꯛꯇ ꯆꯦꯟꯈꯤ ꯑꯗꯨꯕꯨ ꯃꯥꯁꯨ ꯁꯥꯟꯅꯅꯤꯡꯕ ꯀꯧꯕꯅꯤꯅ ꯅꯣꯡ ꯐꯥꯗꯣꯛꯁꯨ ꯄꯨꯟꯅ ꯁꯥꯟꯅꯕ ꯃꯇꯝꯗꯗꯤ ꯃꯥꯒ ꯑꯩꯒ ꯁꯥꯟꯅꯕꯗ ꯄꯥꯕ ꯇꯟꯖꯥꯒ ꯂꯥꯛꯑꯗꯤ ꯃꯥ ꯁꯥꯟꯅꯕ ꯇꯣꯛꯑꯦ ꯍꯥꯏꯗꯨꯅ ꯁꯥꯟꯅꯕ ꯍꯦꯛꯇ ꯌꯥꯎꯗꯦ ꯑꯩꯁꯦ ꯍꯥꯟꯅ ꯍꯥꯏꯍꯧꯗ꯭ꯔꯦ ꯑꯌꯤꯡꯕꯤꯁꯤ ꯑꯩꯒꯤ ꯂꯩꯀꯥꯏ ꯑꯃꯠꯇꯅꯤ ꯑꯩꯈꯣꯏꯒꯤ ꯌꯨꯝꯒ ꯃꯣꯏꯒꯤ ꯌꯨꯝꯒꯁꯦ ꯊꯣꯡꯒꯥꯟ 7-9 ꯂꯥꯞꯅꯔꯤꯁꯤ ꯃꯤꯒꯤ ꯃꯤꯠꯌꯦꯡꯗꯗꯤ ꯃꯕꯨꯡ ꯃꯆꯟꯅꯤ ꯑꯩꯇꯅ ꯃꯥꯕꯨ ꯏꯆꯟꯃꯛꯅꯤ ꯍꯥꯏꯅ ꯈꯟꯕ ꯉꯝꯗꯕꯒꯤ ꯋꯥꯅꯤ ꯄꯤꯛꯏꯉꯩꯗꯒꯤ ꯍꯧꯅ ꯂꯩꯀꯥꯏꯒꯤ ꯃꯤꯈꯩꯅꯁꯨ ꯐꯥꯒꯤ ꯑꯣꯏꯅ ꯏꯕꯥꯅꯤꯁꯦ ꯂꯛꯅꯩ ꯑꯩꯗꯤ ꯃꯗꯨꯗ ꯍꯔꯥꯎꯋꯦ ꯑꯗꯨꯕꯨ ꯃꯥꯗꯤ ꯌꯥꯝꯅ ꯁꯥꯎꯋꯦ ꯑꯁꯨꯝꯅ ꯍꯧꯖꯤꯛꯇꯤ ꯏꯕꯥꯅꯤꯃꯛꯁꯦ ꯂꯩꯁꯥ ꯄꯥꯈꯪ ꯐꯥꯔꯦ ꯃꯥꯒ ꯑꯩꯒꯁꯦ ꯃꯤꯈꯩꯅ ꯂꯛꯅꯈꯤꯕꯗꯨꯅ ꯆꯥꯎꯔꯛꯂꯕ ꯃꯇꯝꯁꯤꯐꯥꯎ ꯏꯀꯥꯏꯗꯅ ꯀꯧꯅꯗ꯭ꯔꯦ ꯂꯩꯗꯨꯅ ꯑꯗꯨꯃꯛ ꯆꯠꯅꯩ ꯃꯥ ꯎꯕꯁꯦ ꯑꯩꯗꯤ ꯌꯥꯝꯅ ꯍꯔꯥꯎꯖꯩ ꯊꯕꯛ ꯑꯃ ꯆꯠꯊꯣꯛꯄ ꯃꯇꯝꯗ ꯃꯥ ꯎꯔꯗꯤ ꯗꯥꯎ ꯌꯥꯒꯗꯕ ꯃꯥꯜꯂꯦ ꯑꯗꯨꯒ ꯃꯥꯗꯤ ꯑꯩ ꯎꯕꯁꯦ ꯃꯥ ꯌꯥꯝꯅ ꯁꯥꯎꯅꯤꯡꯕ ꯃꯥꯜꯂꯦ ꯑꯗꯨꯅ ꯑꯩ ꯏꯀꯥꯏꯗꯅ ꯃꯥ ꯂꯩꯕ ꯃꯐꯝꯗ ꯑꯩ ꯅꯣꯡꯇ ꯆꯪꯗꯦ ꯅꯨꯃꯤꯠꯁꯦ ꯃꯥ ꯑꯩꯈꯣꯏ ꯕꯥꯆꯧꯒꯤ ꯃꯆꯥ ꯑꯩꯒꯤꯅ ꯏꯆꯟꯅꯨꯄꯤ ꯊꯣꯏꯕꯤ ꯍꯣꯏꯗ ꯃꯥ ꯁꯤꯡꯖꯨ ꯆꯥꯅꯕꯒꯤ ꯂꯥꯛꯑꯦ ꯑꯩꯁꯨ ꯃꯥ ꯂꯩ ꯈꯪꯗꯕꯅꯤꯅ ꯑꯩ ꯁꯔꯖꯨ ꯍꯧꯕ ꯆꯪꯉꯦ ꯃꯥꯁꯨ ꯕꯥꯆꯧꯒꯤ ꯃꯆꯥꯅꯤ ꯑꯗꯨꯕꯨ ꯃꯥꯅ ꯑꯩꯉꯣꯟꯗꯒꯤ ꯊꯥꯗ ꯈꯔ ꯍꯜꯂꯦ ꯑꯗꯨ ꯑꯣꯏꯔꯁꯨ ꯏꯃꯥꯟꯅꯕꯗꯧꯅ ꯑꯗꯨꯝ ꯂꯣꯏꯅꯈꯤꯕꯗꯒꯤ ꯃꯤꯡꯗꯤ ꯑꯗꯨꯝ ꯀꯧꯅꯩ ꯑꯩ ꯁꯔꯖꯨꯒ ꯃꯥꯒꯤ ꯀꯥꯗ ꯆꯪꯉꯒ ꯐꯃꯨꯡꯗ ꯍꯤꯞꯄꯒ ꯒꯦꯝ ꯁꯥꯟꯅꯔꯒ ꯂꯩ ꯃꯇꯝ ꯑꯁꯤꯗ ꯁꯔꯖꯨꯅ ꯑꯩꯉꯣꯟꯗ ꯃꯤ ꯃꯆꯥꯗꯤ ꯀꯃꯥꯏ ꯇꯧꯕꯅꯣ ꯈꯪꯗꯦ ꯃꯅꯝꯗ ꯊꯤꯔꯒ ꯂꯥꯛꯏꯔꯣꯅ ꯍꯥꯏ ꯑꯩꯗꯤ ꯃꯗꯣ ꯀꯩꯅꯣ ꯈꯪꯗꯕꯒꯤ ꯀꯩꯅꯣ ꯍꯥꯏꯁꯦ ꯅꯣꯏꯒꯤ ꯀꯩ ꯊꯣꯡꯒꯦ ꯍꯧꯖꯤꯛ ꯅꯨꯡꯊꯤꯟꯁꯤꯗꯕꯨ ꯀꯔꯤ ꯑꯃꯨꯛ ꯊꯣꯡꯉꯤꯅꯣꯅ ꯍꯪꯉꯦ ꯃꯇꯝꯁꯦ ꯅꯨꯡꯊꯤꯟꯒꯤ ꯄꯨꯡ 2 ꯈꯔ ꯍꯦꯜꯂꯦ ꯑꯩꯅ ꯑꯃꯨꯛ ꯅꯣꯏ ꯍꯧꯖꯤꯛ ꯐꯥꯎꯕ ꯆꯥꯛ ꯆꯥꯗ꯭ꯔꯤꯕꯣ ꯍꯥꯏꯅ ꯍꯪꯕ ꯃꯇꯝꯗ ꯁꯔꯖꯨꯅ ꯍꯥꯏ ꯏꯁ ꯈꯪꯁꯤꯟꯅꯗꯕꯒ ꯁꯥꯏꯌꯦ ꯌꯥꯔꯦ ꯏꯕꯨꯡꯉꯣ ꯈꯪꯖꯔꯦ ꯗꯞ ꯇꯧꯔꯅꯨ ꯌꯥꯔꯦ ꯑꯁꯨꯝꯅ ꯃꯥꯒ ꯑꯩꯒꯁꯦ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩ ꯃꯣꯏ ꯄꯨꯂꯞ ꯅꯣꯛꯄꯒꯤ ꯃꯈꯣꯟ ꯇꯥꯔꯛꯈꯤ ꯃꯁꯤꯗꯒꯤ ꯑꯩꯁꯨ ꯈꯪꯉꯦ ꯑꯌꯤꯡꯕꯤꯁꯨ ꯃꯣꯏꯗ ꯂꯥꯛꯑꯦ ꯍꯥꯏꯕꯁꯤ ꯑꯩ ꯃꯥ ꯌꯥꯎꯋꯦ ꯈꯪꯕꯗꯒꯤ ꯂꯣꯏꯔꯦ
ꯃꯤꯍꯨꯟꯁꯦ ꯑꯔꯣꯏꯕꯤꯗ ꯆꯣꯡꯈꯠꯂꯛꯏ꯫ ꯑꯩ ꯁꯔꯖꯨꯅ ꯍꯥꯏꯕꯗꯣ ꯍꯧꯖꯤꯛꯇꯗ ꯒ꯭ꯌꯥꯟ ꯈꯪꯇꯥ ꯇꯥꯔꯛꯈꯤ꯫ ꯑꯩꯅ ꯍꯥꯏ, ꯆꯠꯂ ꯍꯥꯏ, ꯑꯩꯗꯤ ꯃꯥ ꯂꯥꯛꯑꯦꯐꯥꯎ ꯈꯪꯖꯗꯦ꯫ ꯋꯥꯈꯟꯒꯗꯤ ꯀꯩꯗꯧꯕ ꯂꯥꯛꯏꯅꯣ? ꯅꯍꯥꯟꯈꯩꯗꯤ ꯑꯩ ꯂꯩ ꯍꯥꯏꯗꯅ ꯍꯩꯅꯗꯦꯅ ꯃꯥ ꯑꯗꯨꯝ ꯂꯥꯛꯇꯗꯥꯏ꯫ ꯑꯣ, ꯁꯤꯡꯖꯨ ꯆꯥꯅ ꯂꯥꯛꯏꯅꯦ꯫ ꯂꯩꯔꯝꯃꯣ, ꯏꯕꯥꯅꯤꯒꯤꯁꯨ ꯄꯤꯔꯛꯑꯣ ꯍꯥꯏꯔꯨꯒꯦ ꯍꯥꯏꯔꯒ ꯁꯔꯖꯨꯁꯦ ꯊꯣꯛꯈ꯭ꯔꯦ꯫ ꯑꯩꯅꯗꯤ ꯑꯩ ꯂꯥꯛꯑꯦ ꯍꯥꯏꯕꯁꯦ ꯈꯪꯍꯜꯂꯨꯅꯨ ꯍꯥꯏꯕꯅꯦ꯫ ꯑꯗꯨꯕꯨ ꯃꯥ ꯇꯥꯁꯟꯅꯗꯅ ꯑꯗꯨꯃ ꯊꯣꯛꯈ꯭ꯔꯦ꯫ ꯁꯔꯖꯨꯅ ꯃꯆꯟꯅꯨꯄꯤ ꯊꯣꯏꯕꯤꯗ ꯅꯣꯏꯗꯥ ꯂꯣꯌꯥꯒ ꯑꯩꯒꯤ ꯁꯤꯡꯖꯨꯗꯣ ꯈꯔ ꯄꯤꯔꯛꯑꯣ ꯍꯥꯏꯔꯝꯃꯒ ꯃꯥ ꯂꯥꯛꯑꯦ꯫ ꯁꯔꯖꯨꯒꯤ ꯀꯥꯒ ꯃꯥꯒꯤ ꯆꯥꯛꯈꯨꯝꯒꯁꯦ ꯊꯪꯅꯩ꯫ ꯑꯗꯨꯅ ꯆꯥꯛꯈꯨꯝꯗ ꯁꯥꯟꯅꯕ ꯋꯥꯔꯤꯁꯦ ꯑꯗꯨꯃꯛ ꯇꯥꯏ꯫ ꯃꯇꯝ ꯑꯁꯤꯗ ꯃꯣꯏ ꯃꯁꯦꯟ ꯃꯥꯒꯤ ꯀꯣꯏꯅꯕ ꯅꯨꯄꯥꯒꯤ ꯋꯥꯔꯤ ꯁꯥꯕ ꯍꯧꯔꯛꯑꯦ꯫ ꯑꯃꯅꯗꯤ ꯑꯩꯈꯣꯏꯅ ꯉꯥꯡꯅꯩꯁꯦ ꯅꯣꯏꯗ ꯇꯥꯔꯝꯗꯅ ꯇꯣꯛꯑꯅꯤ ꯍꯥꯏꯗꯅ ꯍꯥꯏ꯫ ꯑꯗꯨꯕꯨ ꯑꯌꯤꯡꯕꯤꯗꯤ ꯑꯩ ꯇꯥꯁꯅꯨ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ꯫ ꯑꯩꯗꯤ ꯀꯩꯒꯤꯅꯣ ꯈꯪꯗꯦꯉꯣ, ꯂꯩꯀꯥꯏ ꯅꯨꯄꯥꯁꯦ ꯁꯨꯡꯍꯩ ꯍꯩꯅꯗꯦ꯫ ꯀꯔꯤ ꯋꯥꯈꯟꯗꯅꯣ ꯃꯣꯏꯅ ꯃꯆꯟ ꯃꯁꯤꯗ ꯑꯗꯨꯒꯨꯝꯕ ꯋꯥꯈꯟ ꯈꯜꯂꯤꯁꯤꯕꯣ? ꯅꯠꯇꯦ, ꯅꯨꯄꯤ ꯑꯃꯇꯒ ꯐꯪꯖꯗꯕ ꯖꯥꯠꯂꯥ? ꯑꯩꯉꯣꯟꯗ ꯂꯩꯀꯥꯏꯒꯤ ꯅꯨꯄꯥꯅꯒ ꯀꯣꯏꯒꯦ ꯍꯥꯏꯔꯛꯑꯕ ꯃꯃꯥꯏꯗꯨꯗ ꯆꯝꯄꯜꯁꯤꯅꯅꯦ ꯀꯟꯊꯛꯀꯗꯕꯅꯦ ꯍꯥꯏꯅ ꯑꯌꯤꯡꯕꯤꯅ ꯌꯥꯝꯅ ꯁꯥꯎꯅꯤꯡꯅ ꯍꯥꯏ꯫ ꯑꯌꯤꯡꯕꯤꯒꯤ ꯋꯥꯗꯣ ꯇꯥꯕ ꯃꯇꯝꯗ ꯑꯩ ꯉꯥꯏꯍꯥꯛꯇꯪꯗꯣ ꯏꯁꯥꯁꯤ ꯍꯨꯃꯥꯡ ꯑꯅꯞꯄꯤꯒ ꯀꯥꯔꯛꯏ꯫ ꯃꯃꯥꯟꯅꯕꯤ ꯑꯃꯅ ꯑꯃꯨꯛ ꯍꯥꯏ, ꯀꯩꯒꯤꯅꯣ ꯍꯥꯏꯁꯦ? ꯃꯤ ꯂꯩꯀꯥꯏ ꯂꯧꯅꯕ ꯃꯌꯥꯝ ꯂꯩꯁꯤꯗꯤ꯫ ꯃꯤ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯅꯔꯒ ꯂꯣꯏꯔꯦ ꯀꯩꯅꯣ꯫ ꯑꯩꯗꯤ ꯑꯩꯅ ꯄꯥꯝꯖꯕ ꯑꯣꯏꯔꯗꯤ ꯌꯥꯅꯤ꯫ ꯑꯗꯣ ꯅꯪꯗ ꯁꯔꯖꯨꯅ ꯍꯥꯏꯕꯗꯤ ꯌꯥꯈꯤꯗꯧ ꯃꯥꯜꯂꯤꯀꯣ? ꯌꯥꯔꯦ, ꯇꯥꯅꯤꯡꯗ꯭ꯔꯦꯍꯦ꯫ ꯃꯤꯁꯨ ꯂꯩ, ꯑꯣꯟꯊꯣꯛꯅ ꯍꯩꯅꯈꯤꯗ꯭ꯔꯦ꯫ ꯃꯥꯒꯤ ꯃꯁꯛꯁꯦ ꯑꯩꯗꯤ ꯎꯕ ꯃꯇꯝꯗ ꯇꯤꯟꯕꯤ ꯀꯥꯡꯉꯦ, ꯈꯣꯏꯗꯧꯁꯦ ꯄꯪꯁꯥꯎꯗ ꯁꯥꯎꯅꯤꯡꯉꯦ꯫ ꯈꯪꯗꯦꯉꯣ, ꯑꯁꯨꯛ ꯍꯩꯅꯗꯕ ꯅꯨꯄꯥꯁꯦ꯫ ꯑꯩ ꯃꯥꯁꯦ ꯇꯁꯦꯡꯅ ꯍꯩꯅꯗꯦ꯫ ꯑꯁ, ꯇꯞꯅ ꯉꯥꯡꯉꯣ, ꯃꯤ ꯂꯩꯈꯤꯕꯅꯦ ꯇꯥꯅꯤꯌꯦ꯫ ꯇꯥꯁꯅꯨ ꯀꯩꯅꯣ? ꯇꯥꯁꯅꯨ ꯍꯥꯏꯗꯅ ꯑꯩꯅ ꯍꯥꯏꯅꯦ꯫ ꯑꯁꯦꯡꯕ ꯍꯥꯏꯕꯕꯨ ꯀꯩꯗꯧꯒꯦ? ꯁꯤꯗ ꯁꯥꯎꯔꯒꯅ ꯁꯥꯎꯖꯔꯦ, ꯃꯋꯥ ꯂꯧꯕꯤꯗꯦ ꯍꯥꯏꯅ ꯋꯥꯔꯤꯗꯣ ꯁꯨꯝ ꯁꯥꯟꯅꯔꯝꯕꯗꯒꯤ ꯁꯔꯖꯨꯅ ꯂꯥꯎꯋꯦ, ꯀꯔꯤ ꯋꯥꯔꯤꯅꯣ? ꯇꯥꯅꯤꯡꯗꯦ, ꯑꯇꯣꯞꯄ ꯋꯥꯔꯤ ꯑꯃ ꯁꯥꯟꯅꯧ꯫ ꯑꯁ, ꯑꯩꯗꯤ ꯅꯨꯃꯤꯠꯇꯣ ꯁꯔꯖꯨꯒꯤ ꯃꯃꯥꯡꯗꯁꯨ ꯌꯥꯝꯅ ꯏꯀꯥꯏ꯫ ꯑꯗꯨꯕꯨ ꯑꯩ ꯀꯔꯤꯁꯨ ꯈꯟꯗꯕ ꯁꯥꯔꯒ ꯑꯗꯨꯃꯛ ꯂꯩꯈꯤ꯫ ꯃꯥꯗꯤ ꯑꯩ ꯂꯩꯔꯦ ꯈꯪꯕꯗꯒꯤ ꯋꯥꯁꯦ ꯀꯟꯅ ꯉꯥꯡꯉꯛꯑꯦ꯫ ꯑꯗꯨꯁꯨ ꯑꯇꯩ ꯅꯠꯇꯦ, ꯃꯥꯅ ꯍꯥꯏꯁꯦ ꯃꯥꯗꯤ ꯂꯩꯀꯥꯏ ꯅꯨꯄꯥꯗ ꯁꯨꯡꯂꯩ ꯂꯩꯖꯔꯣꯏ, ꯂꯩꯀꯥꯏꯗ ꯌꯨꯝ ꯄꯥꯟꯗꯣꯏ ꯁꯔꯨꯛ ꯍꯨ ꯁꯥꯔꯒ ꯃꯊꯟꯇ ꯁꯤꯖꯈꯤꯒꯦ ꯁꯤꯅꯤ꯫ ꯑꯁꯤꯗꯁꯨ ꯅꯠꯇꯦ, ꯂꯩꯀꯥꯏ ꯅꯨꯄꯤ ꯄꯥꯝꯃꯤꯕ ꯅꯨꯄꯥꯁꯦ ꯈ꯭ꯋꯥꯏꯗꯒꯤ ꯖꯨꯒꯣꯠ ꯆꯥꯗꯕ ꯅꯨꯄꯥꯅꯤ꯫ ꯃꯔꯩꯀꯥꯏꯒꯤ ꯃꯆꯟ ꯃꯁꯦꯕꯨ ꯑꯗꯨꯒꯨꯝꯕ ꯋꯥꯈꯟ ꯈꯟꯕ ꯉꯝꯂꯤꯕ ꯃꯤꯗꯣ ꯌꯥꯝꯅ ꯇꯨꯀꯠꯆꯩ꯫ ꯃꯃꯥꯏꯗꯨꯗ ꯇꯤꯟꯅ ꯁꯤꯠꯆꯟꯒꯗꯕꯅꯤꯅ ꯂꯣꯏꯔꯦ ꯄꯉꯥꯡꯗ ꯉꯥꯡꯉꯦ꯫ ꯑꯩꯁꯨ ꯈꯪꯉꯦ ꯃꯥꯅ ꯑꯩꯕꯨ ꯍꯩꯅꯗꯦ ꯍꯥꯏꯕ, ꯑꯗꯨꯕꯨ ꯑꯩꯁꯨ ꯀꯩꯒꯤꯅꯣ ꯈꯪꯗꯦ, ꯑꯩꯁꯨ ꯁꯤ ꯈꯪꯅ ꯃꯥꯕꯨ ꯅꯨꯡꯁꯤꯒꯅꯣ ꯍꯥꯏꯕꯗꯤ ꯁꯨꯡꯉꯝ ꯉꯝꯗꯦ꯫ ꯑꯩꯅ ꯏꯃꯥꯗ ꯑꯌꯤꯡꯕꯤꯁꯦ ꯄꯥꯝꯖꯩꯅ ꯍꯥꯏ꯫ ꯏꯃꯥꯅꯗꯤ ꯑꯩꯉꯣꯟꯗ ꯑꯗꯨꯃꯥꯏꯅ ꯈꯜꯂꯩꯗꯦ꯫ ꯂꯩꯀꯥꯏꯒꯤ ꯅꯆꯟꯗꯕꯨ ꯍꯥꯏꯕ ꯃꯇꯝꯗ ꯑꯩꯅ ꯃꯥꯕꯨ ꯄꯥꯝꯖꯕ ꯅꯨꯡꯁꯤꯕꯁꯤ ꯈꯪꯕꯗꯒꯤ ꯏꯃꯥꯁꯨ ꯃꯁꯥꯅꯕꯨ ꯌꯥꯔꯗꯤ ꯏꯃꯥꯗꯤ ꯀꯩꯁꯨ ꯈꯟꯗꯦꯅ ꯍꯥꯏꯔꯛꯈꯤ꯫ ꯑꯩꯗꯤ ꯏꯃꯥꯅꯁꯨ ꯌꯥꯔꯛꯇ꯭ꯔꯗꯤ ꯍꯥꯏꯅ ꯃꯊꯥ ꯌꯥꯝꯅ ꯁꯥꯔꯨꯔꯦ꯫ ꯑꯌꯤꯡꯕꯤꯗꯤ ꯑꯩꯅ ꯐꯖꯅ ꯍꯥꯏꯔꯒ ꯌꯥꯔꯛꯀꯅꯤ ꯍꯥꯏꯗꯅꯅꯦ ꯑꯩꯅ ꯌꯥꯝꯅ ꯂꯥꯏꯅ ꯈꯜꯂꯦ꯫ ꯑꯩꯗꯤ ꯂꯣꯏꯔꯦ ꯍꯔꯥꯎꯕꯗ꯫ ꯏꯃꯥꯅ ꯍꯥꯏꯔꯛꯄꯗꯣ ꯑꯩꯅ ꯏꯃꯥꯟꯅꯕꯁꯤꯡꯗꯁꯨ ꯂꯣꯏꯅ ꯇꯝꯃꯦ꯫ ꯑꯗꯨꯗꯤ ꯃꯁꯥꯗ ꯑꯃꯨꯛꯇꯪ ꯐꯣꯡꯗꯣꯛꯑ ꯌꯦꯡꯁꯦ ꯍꯥꯏ꯫ ꯑꯩꯉꯣꯟꯗ ꯍꯥꯏꯌꯣ, ꯅꯪ ꯅꯁꯥꯅ ꯗꯥꯏꯔꯦꯛ ꯍꯦꯛꯇ ꯍꯥꯏꯌꯣ ꯍꯥꯏꯕꯗ ꯑꯩꯅ ꯃꯗꯨꯗꯤ ꯉꯝꯃꯣꯏꯅ ꯍꯥꯏ꯫ ꯃꯁꯤꯗꯒꯤ ꯏꯃꯥꯟꯅꯕ ꯑꯃꯅ ꯑꯗꯨꯗꯤ ꯑꯩ ꯑꯣꯏꯅ ꯍꯥꯏꯕꯤꯔꯒꯦ, ꯑꯗꯣ ꯀꯩꯒꯨꯝꯕ ꯌꯥꯔꯗꯤ ꯑꯍꯥꯎꯕ ꯑꯦꯟꯁꯥꯡ ꯑꯃ ꯀꯣꯡꯕ ꯇꯥꯕꯅꯦ ꯍꯥꯏꯕꯗꯒꯤ ꯑꯩꯁꯨ ꯅꯣꯏꯅ ꯑꯗꯨꯕꯨ ꯃꯇꯦꯡ ꯄꯥꯡꯕꯤꯅꯤ ꯍꯥꯏꯔꯗꯤ ꯅꯣꯏꯅ ꯑꯄꯥꯝꯕꯗꯣ ꯑꯩ ꯂꯣꯏꯅ ꯇꯧꯒꯦꯅ ꯍꯥꯏ꯫ ꯑꯩꯗꯤ ꯂꯣꯏꯔꯦ, ꯏꯃꯥꯟꯅꯕꯗꯨꯅ ꯑꯌꯤꯡꯕꯤꯒꯤ ꯃꯅꯥꯛꯇ ꯆꯠꯈꯤꯕꯗꯣ ꯑꯁ ꯑꯩꯗꯤ ꯁꯣꯝꯗ ꯄꯥꯈꯠꯄꯗ ꯂꯣꯏꯔꯦ꯫ ꯋꯥꯈꯟꯗꯁꯨ ꯂꯥꯏꯁꯨ ꯈꯨꯔꯨꯝꯖꯩ, ꯑꯃꯨꯛꯁꯨ ꯍꯔꯥꯎꯋꯦ꯫ ꯀꯩꯒꯨꯝꯕ ꯃꯥꯅ ꯁꯣꯏꯗꯅꯒ ꯌꯥꯔꯗꯤ ꯑꯩꯗꯤ ꯑꯣꯟꯊꯣꯛꯅ ꯅꯨꯡꯉꯥꯏꯅꯤ ꯍꯥꯏꯗꯨꯅ ꯑꯩꯅ ꯈꯜꯂꯦ꯫ ꯑꯌꯤꯡꯕꯤꯗ ꯍꯥꯏꯕ ꯆꯠꯂꯨꯅꯤꯅ ꯆꯠꯈꯤꯕ ꯏꯃꯥꯟꯅꯕꯗꯣ ꯐꯅ ꯀꯨꯏꯅ ꯂꯥꯛꯇꯦ꯫ ꯀꯣꯟꯅ ꯅꯨꯃꯤꯗꯥꯡ ꯆꯥꯛ ꯇꯣꯛꯑꯀꯥꯟꯗ ꯑꯩꯉꯣꯟꯗ ꯐꯣꯟ ꯇꯧꯔꯛꯑꯦ, ꯅꯪ ꯑꯝꯇ ꯊꯣꯛꯂꯛꯑꯣ꯫ ꯊꯣꯡꯒꯥꯟꯗ ꯍꯥꯏꯔꯛꯄꯗꯒꯤ ꯑꯩꯁꯨ ꯊꯣꯛꯑꯦ꯫ ꯑꯗꯨꯕꯨ ꯋꯥꯈꯜꯁꯤꯗꯤ ꯂꯩꯇꯥꯐꯝꯒꯁꯦ ꯈꯪꯕ ꯅꯠꯇꯦ꯫ ꯀꯔꯤ ꯍꯥꯏꯔꯝꯅꯤ ꯈꯟꯕꯗ ꯑꯩꯅ ꯀꯔꯤ ꯍꯥꯏꯔꯒꯦ ꯍꯪꯕ ꯃꯇꯝꯗ ꯏꯃꯥꯟꯅꯕꯁꯤꯅ ꯀꯥꯟꯅꯔꯣꯏ ꯚꯥꯏ, ꯃꯥꯒꯤ ꯋꯥꯈꯜ ꯑꯃꯨꯛ ꯍꯟꯅ ꯈꯜꯂꯨꯔꯅꯨ, ꯃꯥꯁꯦ ꯑꯇꯣꯞꯄ ꯅꯨꯄꯥ ꯀꯣꯏꯔꯝꯃꯦ꯫ ꯃꯥꯅ ꯅꯨꯄꯥ ꯀꯣꯏꯔꯝꯗꯕ ꯑꯣꯏꯔꯗꯤ
ꯑꯩꯅ ꯅꯝꯗꯅ ꯍꯥꯏꯕ ꯌꯥꯕꯅꯦ ꯑꯗꯨꯒ ꯃꯥꯅ ꯅꯪꯁꯦ ꯈ꯭ꯋꯥꯏꯗꯒꯤ ꯇꯨꯀꯠꯆꯕ ꯌꯥꯅꯤꯡꯗꯕ ꯃꯤꯁꯛꯅꯦꯅ ꯌꯥꯝꯅ ꯊꯤꯅ ꯑꯩꯉꯣꯟꯗꯒ ꯆꯩꯔꯛꯏ ꯑꯩꯁꯨ ꯅꯪꯒ ꯄꯨꯜꯂꯗꯤ ꯃꯉꯣꯟꯗ ꯀꯧꯔꯛꯀꯅꯣꯅ ꯑꯁ ꯈꯪꯗꯦ ꯀꯔꯤ ꯀꯔꯤꯅꯣ ꯌꯥꯝꯅ ꯉꯥꯡꯉꯛꯑꯦ ꯑꯩ ꯏꯃꯥꯟꯅꯕꯒꯤ ꯋꯥꯗꯣ ꯇꯥꯕ ꯃꯇꯝꯗ ꯈꯤꯇꯪꯗꯤ ꯅꯨꯡꯉꯥꯏꯇꯦ ꯑꯗꯨꯕꯨ ꯀꯥ ꯍꯦꯟꯅꯗꯤ ꯈꯟꯖꯜꯂꯨꯗ꯭ꯔꯦ ꯑꯩꯅ ꯈꯜꯂꯦ ꯃꯥꯅ ꯑꯇꯣꯞꯄ ꯅꯨꯄꯥ ꯀꯣꯏꯖꯁꯅꯨ ꯀꯩꯁꯨ ꯀꯥꯏꯗꯦ ꯑꯗꯨꯕꯨ ꯅꯨꯄꯥ ꯑꯇꯣꯞꯄ ꯀꯣꯏꯗ꯭ꯔꯀꯥꯟ ꯃꯥꯅ ꯑꯩꯕꯨ ꯅꯣꯡꯃ ꯅꯠꯇ꯭ꯔꯒ ꯅꯣꯡꯃꯗꯤ ꯁꯣꯏꯗꯅ ꯅꯨꯡꯁꯤꯕꯤꯔꯛꯀꯅꯤ ꯑꯩꯅ ꯍꯥꯏꯕꯗꯣ ꯃꯥꯅ ꯁꯣꯏꯗꯅ ꯌꯥꯔꯛꯀꯅꯤ ꯍꯥꯏꯅꯅꯦ ꯑꯩꯅ ꯈꯜꯂꯤꯕꯁꯤ ꯁꯤꯗꯁꯨ ꯅꯠꯇꯦ ꯀꯩꯒꯨꯝꯕ ꯃꯥꯅ ꯃꯌꯨꯝ ꯄꯥꯜꯂꯕ ꯃꯇꯨꯡ ꯃꯆꯥ ꯌꯥꯎꯅ ꯂꯥꯛꯑꯒ ꯈꯥꯏꯅꯔꯕꯗꯤ ꯃꯄꯥꯝꯗ ꯂꯩꯔꯁꯨ ꯃꯥꯅꯕꯨ ꯌꯥꯔꯕꯗꯤ ꯑꯩ ꯃꯥꯕꯨ ꯂꯧꯒꯅꯤ ꯍꯥꯏꯅ ꯋꯥꯈꯟꯗ ꯆꯞꯂꯨꯅ ꯂꯦꯞꯈꯤ ꯑꯩꯒꯤ ꯅꯨꯡꯁꯤꯕꯁꯦ ꯅꯝꯐꯨ ꯍꯥꯄꯨꯗꯤ ꯇꯧꯔꯣꯏ ꯃꯥꯅ ꯊꯃꯣꯏ ꯁꯦꯡꯅ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯔꯛꯀꯅꯤ ꯃꯇꯝꯗꯨꯗ ꯑꯩ ꯃꯥꯕꯨ ꯂꯧꯒꯦ ꯍꯥꯏꯅ ꯑꯩꯅ ꯆꯞꯂꯨꯅ ꯈꯟꯈꯤ ꯃꯇꯝꯒꯤ ꯏꯆꯦꯟꯁꯤ ꯑꯉꯛꯄꯅꯤ ꯃꯥ ꯀ꯭ꯂꯥꯁ 10 ꯊꯥꯔꯝꯃꯒ ꯑꯦꯛꯖꯥꯝ ꯍꯥꯏꯗꯣꯛꯇ꯭ꯔꯤꯉꯩ ꯑꯉꯥꯡ ꯑꯣꯏꯅ ꯆꯦꯟꯈ꯭ꯔꯦ ꯃꯥꯁꯦ ꯑꯃ ꯅꯨꯃꯤꯠꯁꯤꯁꯨ ꯑꯩ ꯏꯃꯥꯟꯅꯕ ꯈꯔꯒ ꯆꯥꯛ ꯆꯥꯅꯁꯦ ꯍꯥꯏꯕꯗꯒꯤ ꯏꯃꯥꯟꯅꯕ ꯑꯃꯒꯤ ꯂꯧꯕꯨꯛꯇ ꯑꯩ ꯆꯥꯛ ꯆꯥꯅꯔꯤ ꯑꯩ ꯌꯨꯕꯨꯗꯤ ꯊꯛꯑꯦ ꯃꯁꯤꯁꯨ ꯀꯩꯒꯨꯝꯕ ꯃꯥꯅ ꯑꯩꯒꯤ ꯅꯨꯡꯁꯤꯕꯁꯦ ꯈꯪꯕꯤꯕ ꯊꯣꯛꯑꯒꯗꯤ ꯑꯩ ꯑꯃꯨꯛ ꯍꯟꯅ ꯌꯨꯁꯦ ꯊꯛꯑꯔꯣꯏ ꯍꯥꯏꯅ ꯈꯜꯂꯦ ꯃꯥꯅ ꯑꯩꯒꯤ ꯃꯥꯡꯗ ꯇꯧꯒꯦ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝ ꯅꯨꯄꯥꯒ ꯐꯣꯟꯗ ꯋꯥꯔꯤ ꯁꯥꯟꯅꯕ ꯑꯩ ꯎꯕ ꯈꯨꯗꯤꯡꯒꯤ ꯊꯤꯅ ꯊꯤꯅ ꯉꯥꯡꯕ ꯃꯤꯉꯣꯟꯗ ꯑꯩꯒꯤ ꯃꯔꯝꯗ ꯍꯨꯜꯂꯛꯄ ꯑꯁꯤꯒꯨꯝꯕ ꯀꯌꯥ ꯑꯁꯤꯗꯒꯤ ꯑꯩ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯗꯅ ꯊꯛꯈꯤꯕꯅꯤ ꯃꯁꯦ ꯐꯠꯇꯦ ꯍꯥꯏꯕ ꯑꯩꯁꯨ ꯈꯪꯉꯦ ꯏꯃꯥꯟꯅꯕꯁꯤꯡ ꯄꯣꯠ ꯈꯔ ꯄꯥꯏꯁꯦ ꯍꯥꯏꯕꯗꯒꯤ ꯂꯧꯕ ꯆꯠꯈꯤ ꯑꯉꯧꯕ ꯈꯔ ꯀꯣꯊꯔꯒ ꯃꯣꯏ ꯂꯥꯛꯄ ꯉꯥꯏꯔꯤ ꯃꯣꯏꯁꯨ ꯂꯥꯛꯑꯦ ꯃꯇꯝ ꯑꯁꯤꯗ ꯉꯁꯥꯏ ꯄꯣꯠ ꯂꯧꯕ ꯆꯠꯈꯤꯕ ꯏꯃꯥꯟꯅꯕ ꯑꯅꯤꯗꯨꯁꯨ ꯍꯜꯂꯛꯑꯦ ꯍꯦꯛ ꯐꯝꯊꯔꯛꯄꯒ ꯑꯩꯉꯣꯟꯗ ꯑꯣꯟꯁꯤꯜꯂꯒ ꯑꯁꯨꯝꯅ ꯍꯥꯏ ꯅꯪꯗꯤ ꯉꯁꯤ ꯀꯌꯥ ꯊꯛꯇꯣꯏꯅꯣ ꯈꯔ ꯍꯦꯟꯖꯤꯜꯂꯛꯑꯕꯅꯦ ꯅꯠꯇ꯭ꯔꯗꯤ ꯑꯩꯈꯣꯏꯒꯤ ꯊꯛꯅꯤꯡꯉꯥꯏ ꯌꯥꯎꯔꯣꯏꯅ ꯍꯥꯏꯔꯛꯑꯦ ꯑꯩꯅ ꯅꯣꯛꯑꯒ ꯍꯥꯏ ꯇꯥꯅꯤꯡꯗꯦꯀꯣ ꯆꯟꯕꯗꯤ ꯑꯩꯉꯣꯟꯗꯒꯤ ꯅꯣꯏꯅ ꯍꯦꯟꯅ ꯆꯜꯂꯤ ꯑꯩꯗꯤ ꯊꯛꯇ꯭ꯔꯁꯨ ꯌꯥꯏ ꯏꯕꯨꯡꯉꯣ ꯅꯣꯏꯅꯕꯨ ꯅꯃꯣꯡꯕꯨ ꯁꯦꯡꯉꯗꯤ ꯑꯩꯒꯤ ꯁꯔꯨꯛꯇꯣ ꯅꯣꯏ ꯂꯣꯏꯅ ꯊꯛꯆꯧ ꯑꯦ ꯑꯁꯦꯡꯕꯩꯔꯣ ꯍꯥꯏꯁꯦ ꯑꯩꯅ ꯄꯥꯎꯁꯦ ꯅꯉꯣꯟꯗ ꯍꯦꯛ ꯇꯝꯕ ꯃꯇꯝꯗ ꯅꯪ ꯊꯛꯇ ꯉꯝꯕ꯭ꯔꯥ ꯌꯦꯡꯒꯦ ꯍꯥꯏꯔꯛꯑꯦ ꯑꯩ ꯃꯣꯏꯅ ꯍꯥꯏꯕꯗꯣ ꯊꯧꯁꯥꯔꯨꯗꯦ ꯋꯥꯊꯤ ꯉꯥꯡꯉꯤꯅꯦ ꯍꯥꯏꯅ ꯈꯜꯂꯦ ꯃꯇꯝ ꯑꯁꯤꯗ ꯏꯃꯥꯟꯅꯕ ꯑꯃꯅ ꯀꯩꯗꯧꯔꯒꯦꯅ ꯍꯪꯕ ꯃꯇꯝꯗ ꯑꯏꯪꯕꯤꯗꯣ ꯆꯦꯟꯈ꯭ꯔꯦꯅ ꯋꯥ ꯂꯥꯎꯅ ꯍꯧꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨ ꯇꯥꯕꯗ ꯑꯩ ꯄꯨꯡꯉꯛ ꯉꯛꯈꯤ ꯌꯥꯝꯅꯁꯨ ꯊꯥꯖꯈꯤꯗꯦ ꯃꯇꯝꯗꯨꯗ ꯑꯩ ꯀꯞꯅꯤꯡꯕꯅꯁꯨ ꯂꯣꯏꯈꯤ ꯑꯩꯒꯤ ꯃꯇꯧꯗ ꯅꯨꯡꯉꯥꯏꯇ꯭ꯔꯗꯨꯅ ꯏꯃꯥꯟꯅꯕꯁꯤꯡꯅ ꯐꯣꯟ ꯇꯧꯔꯒ ꯍꯪꯕꯗꯒꯤ ꯃꯥ ꯆꯦꯜꯂꯦ ꯍꯥꯏꯕꯗꯣ ꯆꯨꯝꯃꯦ ꯍꯥꯏꯕꯁꯤ ꯈꯪꯉꯦ ꯑꯩ ꯑꯁꯦꯡꯕꯁꯨ ꯅꯨꯃꯤꯠꯇꯣ ꯋꯥ ꯉꯥꯡꯕ ꯐꯥꯎ ꯉꯝꯗꯅ ꯑꯩ ꯉꯥꯎꯈꯤ ꯀꯞꯁꯨ ꯌꯥꯝꯅ ꯀꯞꯈꯤ ꯑꯩ ꯁꯦꯟꯅꯕꯗ ꯏꯃꯥꯟꯅꯕꯁꯤꯡꯗꯤ ꯅꯨꯃꯤꯠꯇꯣ ꯌꯥꯝꯅ ꯋꯥꯈꯤꯕ ꯖꯥꯠꯅꯤ ꯑꯩ ꯌꯥꯝꯅ ꯏꯀꯥꯏꯈꯤ ꯁꯤꯡꯅꯤꯡꯕꯁꯨ ꯐꯥꯎꯈꯤ ꯑꯩꯅ ꯃꯥ ꯑꯩꯒꯤ ꯄꯨꯟꯁꯤꯒꯤ ꯁꯥꯒꯠꯆꯈꯤꯕ ꯑꯁꯥ ꯄꯨꯝꯅꯃꯛ ꯀꯥꯏꯈꯤꯕ ꯃꯇꯝꯗ ꯑꯩ ꯍꯤꯡꯅꯤꯡꯕ ꯐꯥꯎꯈꯤꯗꯦ ꯅꯤꯁꯥꯗ ꯇꯥꯏꯅꯗꯨꯅ ꯑꯩ ꯇꯣꯏꯅ ꯌꯨ ꯊꯛꯈꯤ ꯃꯥꯁꯨ ꯈꯪꯉꯦ ꯑꯩ ꯉꯥꯎꯁꯟꯅꯔꯦ ꯍꯥꯏꯕ ꯑꯗꯨꯕꯨ ꯃꯤꯉꯣꯟꯗ ꯄꯥꯎꯊꯥꯡ ꯂꯥꯛꯈꯤ ꯁꯤꯅꯤꯡ ꯁꯤꯁꯅꯨ ꯗꯞ ꯇꯧꯔꯤꯅꯦ ꯍꯥꯏꯗꯨꯅ ꯏꯃꯥꯗꯤ ꯑꯩꯒꯤ ꯑꯍꯣꯡꯕ ꯃꯇꯧꯁꯤꯗ ꯌꯥꯝꯅ ꯋꯥꯖꯈꯤ ꯑꯩꯕꯨ ꯌꯥꯝꯅ ꯊꯦꯝꯈꯤ ꯑꯩꯅ ꯆꯥꯛ ꯆꯥꯗꯕꯗ ꯏꯃꯥꯁꯨ ꯆꯥꯈꯤꯗꯦ ꯑꯩꯒꯤ ꯋꯥꯈꯜꯗ ꯏꯃꯥꯁꯦ ꯑꯅꯥꯕ ꯑꯣꯏꯈꯤ ꯃꯁꯤꯗꯒꯤ ꯑꯩ ꯏꯃꯥꯒꯤ ꯈꯜꯂꯒ ꯑꯩ ꯅꯤꯁꯥꯁꯦ ꯄꯨꯡꯇꯣꯛ ꯇꯣꯛꯈꯤ ꯃꯇꯝꯗꯨꯐꯥꯎ ꯑꯩꯅ ꯈꯜꯂꯤꯁꯤ ꯃꯥꯅ ꯀꯔꯤꯒꯨꯝꯕ ꯀꯟꯗꯤꯁꯟ ꯑꯃꯗꯒꯤ ꯅꯨꯄꯥꯗꯨꯒ ꯄꯤꯅꯗꯕ ꯅꯠꯇ꯭ꯔꯒ ꯀꯥꯏꯅꯕ ꯊꯣꯛꯑꯗꯤ ꯑꯩ ꯃꯥꯕꯨ ꯂꯧꯒꯦꯁꯤꯅꯤ ꯃꯁꯤꯒꯤ ꯑꯁꯥꯗꯅꯤ ꯑꯩ ꯑꯃꯨꯛ ꯂꯦꯟꯈꯤ ꯑꯗꯨꯕꯨ ꯀꯨꯏꯗꯦ ꯊꯥ ꯈꯔ ꯂꯩꯕꯒ ꯃꯥ ꯑꯗꯨꯝ ꯂꯨꯍꯣꯡꯈ꯭ꯔꯦ ꯍꯥꯟꯅꯗꯤ ꯀꯨꯝꯍꯩ ꯍꯔꯥꯎ ꯑꯃ ꯂꯥꯛꯄ ꯃꯇꯝꯗ ꯑꯩꯅ ꯃꯥꯕꯨ ꯂꯣꯟꯅ ꯂꯣꯟꯅ ꯁꯦꯟꯅꯖꯈꯤ ꯃꯥꯅ ꯊꯥꯕꯜꯗ ꯅꯨꯄꯥ ꯑꯇꯣꯞꯄ ꯄꯥꯏꯔꯒ ꯊꯥꯕꯜ ꯆꯣꯡꯕ ꯅꯨꯄꯥꯒ ꯋꯥꯔꯤ ꯁꯥꯟꯅꯕ ꯃꯇꯝꯗ ꯑꯩꯅ ꯀꯌꯥꯒꯤ ꯃꯇꯤꯛ ꯊꯃꯣꯏ ꯀꯥꯈꯤꯕ ꯋꯥꯖꯈꯤꯕ ꯌꯨꯝꯗ ꯍꯜꯂꯛꯑꯒ ꯇꯧꯐꯝ ꯈꯪꯗꯗꯅ ꯂꯩꯈꯤꯕ ꯃꯥꯒꯤ ꯊꯣꯡꯒꯥꯟ ꯃꯄꯥ ꯌꯧꯔꯛꯄꯗ ꯃꯥ ꯊꯣꯛꯂꯛꯄ꯭ꯔꯥ ꯍꯥꯏꯗꯨꯅ ꯌꯦꯡꯖꯈꯤꯕ ꯄꯨꯝꯅꯃꯛꯇꯣ ꯅꯤꯡꯁꯤꯡꯂꯒ ꯑꯩ ꯌꯥꯝꯅ ꯀꯞꯈꯤ ꯃꯥꯒꯤ ꯂꯨꯍꯣꯡꯕ ꯅꯨꯃꯤꯠꯇꯣ ꯑꯩ ꯏꯃꯥꯟꯅꯕꯗ ꯇꯧꯍꯜꯂꯒ ꯃꯥꯅ ꯆꯠꯂꯝꯗꯥꯏꯒꯤ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯑꯩꯒꯤ ꯐꯣꯟꯗ ꯃꯥꯒꯤ ꯐꯣꯇꯣꯗꯣ ꯀꯥꯞꯍꯜꯂꯦ ꯑꯩꯗꯤ ꯀꯥꯆꯤꯟ ꯑꯃꯗ ꯂꯣꯠꯂꯒ ꯂꯩ ꯑꯩꯅ ꯃꯥꯕꯨ ꯂꯣꯟꯅ ꯂꯣꯟꯅ ꯌꯦꯡꯖꯕꯁꯦ ꯉꯁꯤꯅ ꯑꯔꯣꯏꯕ ꯑꯣꯏꯔꯦ ꯍꯥꯏꯅ ꯈꯜꯂꯨꯕ ꯃꯇꯝꯗ ꯑꯩ ꯌꯥꯝꯅ ꯀꯞꯈꯤ
ꯃꯥꯅ ꯂꯨꯍꯣꯡꯈꯤꯕ ꯅꯨꯃꯤꯠꯇꯣ ꯃꯗꯨꯗꯒꯤ ꯑꯩ ꯃꯥꯒꯤ ꯋꯥꯈꯜ ꯀꯥꯎꯊꯣꯛꯄ ꯇꯝꯈꯤ꯫ ꯃꯥꯕꯨ ꯏꯆꯟꯃꯛꯅꯤ ꯍꯥꯏꯅꯁꯨ ꯑꯩꯅ ꯈꯟꯅꯕ ꯍꯣꯠꯅꯈꯤ, ꯉꯝꯁꯨ ꯉꯝꯈꯤ꯫ ꯑꯗꯨꯕꯨ ꯃꯥꯁꯦ ꯂꯨꯍꯣꯡꯕ ꯏꯀꯨꯏ ꯀꯨꯏꯗꯅ ꯅꯨꯄꯥꯗꯣ ꯉꯥꯎꯁꯤꯟꯅꯩ, ꯅꯤꯁꯥ ꯆꯥꯏ, ꯇꯣꯏꯅ ꯁꯥꯎꯅꯩ ꯍꯥꯏꯗꯨꯅ ꯃꯄꯥꯝꯗ ꯇꯣꯏꯅ ꯇꯣꯏꯅ ꯂꯥꯛꯑꯒ ꯀꯨꯏꯅ ꯀꯨꯏꯅ ꯑꯗꯨꯝ ꯂꯩꯔꯕ ꯖꯥꯠꯅꯤ꯫ ꯑꯍꯥꯟꯕꯗꯤ ꯑꯩꯁꯨ ꯈꯪꯗꯦ, ꯃꯥꯁꯦ ꯏꯀꯥꯏꯕ ꯃꯥꯜꯂꯦ, ꯃꯄꯥꯟ ꯊꯣꯛꯂꯛꯇꯦ꯫ ꯅꯨꯄꯥ ꯃꯌꯨꯝꯒꯤ ꯃꯤꯅ ꯀꯧꯕ ꯂꯥꯛꯄꯗꯒꯤ ꯑꯃꯨꯛ ꯌꯥꯅꯔꯒ ꯆꯠꯈ꯭ꯔꯕ ꯖꯥꯠꯅꯤ꯫ ꯑꯩꯁꯨ ꯀꯣꯟꯅ ꯏꯃꯥ ꯍꯣꯏꯅ ꯍꯥꯏꯔꯀꯥꯟꯗ ꯈꯪꯉꯦ꯫ ꯍꯧꯖꯤꯛꯇꯤ ꯑꯃꯨꯛ ꯃꯥꯁꯦ ꯃꯆꯥꯅꯨꯄꯤ ꯑꯃꯃꯨꯛ ꯌꯥꯎꯈ꯭ꯔꯦ꯫ ꯑꯗꯨꯒꯗꯤ ꯑꯃꯨꯛ ꯃꯆꯥꯅꯨꯄꯤꯁꯦ ꯄꯨꯔꯒ ꯀꯨꯝꯍꯩ ꯍꯔꯥꯎ ꯑꯃꯒꯤ ꯂꯥꯛꯄ ꯃꯇꯝꯗ ꯀꯨꯏꯅ ꯀꯨꯏꯅ ꯑꯗꯨꯃꯛ ꯂꯩꯊꯣꯛꯑꯦ꯫ ꯑꯩꯈꯣꯏꯗꯤ ꯆꯨꯝꯅ ꯂꯥꯛꯏꯕ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯨꯕꯅꯤ, ꯑꯗꯨꯒꯗꯤ ꯃꯥꯒꯤꯁꯦ ꯁꯥꯎꯅꯔꯒ ꯂꯥꯛꯄ ꯖꯥꯠꯅꯤ꯫ ꯅꯨꯄꯥꯗꯨꯅꯁꯨ ꯀꯧꯕ ꯑꯗꯨꯝ ꯂꯥꯛꯇ꯭ꯔꯦ꯫ ꯑꯩꯈꯣꯏꯁꯨ ꯂꯩꯀꯥꯏꯅꯤꯅ ꯑꯗꯨꯝ ꯄꯥꯎꯁꯦ ꯇꯥꯟꯅꯔꯦ꯫ ꯑꯩ ꯃꯥꯒꯤ ꯄꯥꯎꯁꯦ ꯇꯥꯕ ꯃꯇꯝꯗ ꯇꯁꯦꯡꯅ ꯅꯨꯡꯉꯥꯏꯇꯦ꯫ ꯅꯨꯄꯥ ꯃꯌꯨꯝꯗ ꯅꯨꯡꯉꯥꯏꯅ ꯃꯆꯥ ꯃꯋꯥꯒ ꯅꯨꯡꯁꯤꯅꯅ ꯂꯩꯕꯗꯣ ꯄꯥꯝꯃꯦ꯫ ꯑꯗꯨꯕꯨ ꯃꯥꯗꯤ ꯐꯅ ꯀꯨꯏꯅ ꯍꯟꯗ꯭ꯔꯦ, ꯑꯗꯨꯃꯛ ꯂꯩꯊꯣꯛꯑꯦ꯫ ꯑꯗꯨꯕꯨ ꯑꯩꯁꯨ ꯀꯩꯁꯨ ꯈꯟꯖꯤꯜꯂꯨꯗ꯭ꯔꯦ, ꯀꯔꯤ ꯀꯥꯟꯅꯗꯣꯏꯅꯣ ꯍꯥꯏꯗꯨꯅ ꯈꯟꯇꯣꯛꯑꯦ꯫ ꯑꯗꯨꯕꯨ ꯃꯥꯗꯤ ꯍꯟꯗꯛ ꯃꯔꯛꯁꯦ ꯇꯣꯏꯅ ꯇꯣꯏꯅ ꯀꯦꯗꯅ ꯑꯩꯈꯣꯏꯒꯤ ꯃꯅꯥꯛꯀꯤ ꯏꯆꯟꯅꯨꯄꯤ, ꯃꯥꯒꯤ ꯃꯃꯥꯟꯅꯕꯤ ꯑꯣꯏꯕ ꯊꯣꯏꯕꯤ ꯍꯣꯏꯗ ꯑꯗꯨꯃꯛ ꯂꯥꯛꯑꯦ꯫ ꯅꯨꯡꯊꯤꯟꯒꯁꯦ ꯂꯥꯛꯑꯒ ꯃꯄꯥꯟꯗꯒ ꯅꯣꯛꯈꯦꯗꯅ ꯑꯗꯨꯝ ꯂꯩ꯫ ꯑꯩ ꯃꯥ ꯎꯅꯤ ꯍꯥꯏꯗꯨꯅ ꯃꯥ ꯂꯥꯛꯑꯦ ꯈꯪꯉꯗꯤ ꯇꯟꯗꯅ ꯊꯣꯛꯇ꯭ꯔꯦ꯫ ꯃꯥꯗꯤ ꯇꯣꯏꯅ ꯑꯗꯨꯝ ꯂꯥꯛꯑꯦ꯫ ꯅꯣꯡꯃꯗꯤ ꯑꯩꯈꯣꯏꯗ ꯃꯥꯁꯦ ꯈꯪꯍꯧꯗꯅ ꯆꯪꯉꯛꯑꯦ꯫ ꯑꯩ ꯃꯇꯝꯁꯤ ꯐꯃꯨꯡꯗ ꯍꯤꯞꯄꯒ ꯐꯣꯟ ꯌꯦꯡꯉꯒ ꯁꯨꯝ ꯂꯩ꯫ ꯗꯥꯂꯣꯌꯥ, ꯑꯏꯪꯕꯤꯅ ꯗꯥꯂꯣꯌꯥꯒꯤ ꯆꯥꯔꯖꯔꯗꯣ ꯑꯝꯇ ꯋꯥꯏꯒꯦ ꯍꯥꯏꯌꯦ꯫ ꯍꯥꯏꯔꯛꯄ ꯃꯇꯝꯗ ꯑꯩꯅ ꯌꯦꯡꯊꯣꯛꯄ ꯃꯇꯝꯗ ꯑꯏꯪꯕꯤꯁꯦ ꯂꯦꯞꯄꯒ ꯂꯩꯔꯝꯃꯦ꯫ ꯑꯩ ꯃꯥꯕꯨ ꯎꯕ ꯃꯇꯝꯗ ꯁ꯭ꯋꯥꯏ ꯂꯥꯎꯋꯦ꯫ ꯑꯗꯨꯕꯨ ꯀꯩꯁꯨ ꯈꯟꯗꯕ ꯁꯥꯔꯒ ꯑꯩꯒꯤ ꯆꯥꯔꯖꯔꯗꯣ ꯇꯤꯚꯤ ꯃꯊꯛꯇ ꯂꯩꯍꯧꯕꯅꯦꯅ ꯍꯥꯏ꯫ ꯃꯥ ꯑꯩꯉꯣꯟꯗ ꯌꯦꯡꯉꯒ ꯅꯣꯛꯁꯤꯜꯂꯝꯃꯦ꯫ ꯑꯩ ꯉꯥꯏꯍꯥꯛꯇꯪꯗꯣ ꯀꯔꯤꯅꯣ ꯍꯥꯏꯅ ꯈꯜꯂꯤ꯫ ꯑꯩꯉꯣꯟꯗ ꯅꯣꯡꯃꯇ ꯑꯣꯟꯁꯤꯟꯗꯕ ꯁꯨꯛꯇꯨꯅꯗ ꯂꯩꯕ ꯃꯥꯅ ꯉꯁꯤꯗꯤ ꯑꯩ ꯎꯔꯒ ꯃꯥꯅ ꯅꯣꯛꯄꯗꯨꯗ ꯀꯔꯤꯅꯣ ꯍꯥꯏꯅ ꯈꯜꯂꯤ꯫ ꯑꯗꯨꯕꯨ ꯑꯃꯨꯛꯁꯨ ꯃꯥ ꯍꯧꯖꯤꯛꯇꯤ ꯃꯌꯨꯝ ꯄꯥꯜꯂꯦ, ꯃꯆꯥ ꯂꯩꯔꯕꯅꯤꯅ ꯑꯗꯨ ꯀꯣꯏꯖꯗꯕ ꯏꯆꯝ ꯆꯝꯅ ꯈꯟꯗꯣꯔꯛꯄꯒꯤ ꯑꯣꯏꯔꯝꯅꯤ ꯈꯜꯂꯒ ꯍꯦꯟꯅꯗꯤ ꯈꯟꯖꯤꯜꯂꯨꯗ꯭ꯔꯦ꯫ ꯑꯁꯨꯝꯅ ꯃꯥꯗꯤ ꯇꯣꯏꯅ ꯇꯣꯏꯅ ꯊꯣꯏꯕꯤꯗ ꯑꯗꯨꯝ ꯂꯥꯛꯑꯦ꯫ ꯅꯨꯃꯤꯠꯁꯦ ꯃꯣꯏ ꯅ꯭ꯌꯨ ꯌꯔꯒꯤ ꯆꯥꯛ ꯆꯥꯅꯕ ꯖꯥꯠꯅꯤ꯫ ꯃꯣꯏꯗꯤ ꯅꯨꯄꯤꯅ ꯆꯥꯛ ꯆꯥꯅꯕꯗ ꯑꯃꯗꯣ ꯈꯔ ꯌꯥꯎꯔꯕ ꯖꯥꯠꯅꯤ꯫ ꯃꯁꯤꯗꯒꯤ ꯉꯥꯡꯅꯤ ꯉꯥꯡꯉꯣꯏ ꯈꯪꯗ꯭ꯔꯕ ꯖꯥꯠꯅꯤ꯫ ꯑꯏꯪꯕꯤꯅ ꯃꯥꯒꯤ ꯅꯨꯄꯥꯗꯣ ꯈꯥꯏꯅꯔꯅꯤ꯫ ꯃꯃꯥ ꯃꯄꯥꯅꯁꯨ ꯅꯨꯄꯥꯗꯣ ꯐꯠꯇꯦ, ꯊꯕꯛ ꯁꯨꯅꯤꯡꯗꯦ, ꯈꯥꯏꯅꯔꯣꯅ ꯍꯥꯏ꯫ ꯑꯗꯨꯅ ꯑꯩ ꯗꯥꯂꯣꯌꯥꯅ ꯌꯥꯔꯗꯤ ꯑꯩ ꯃꯉꯣꯟꯗ ꯂꯩꯕ ꯉꯝꯅꯤ, ꯑꯩ ꯍꯧꯖꯤꯛ ꯃꯥꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤꯔꯦꯅ ꯍꯥꯏꯔꯛꯄꯗꯒꯤ ꯄꯥꯎꯁꯦ ꯐꯥꯒꯤ ꯑꯣꯏ ꯀꯩ ꯑꯣꯏ ꯑꯩꯉꯣꯟꯗ ꯇꯝꯃꯛꯑꯦ꯫ ꯃꯗꯨ ꯇꯥꯕ ꯃꯇꯝꯗ ꯑꯩ ꯇꯁꯦꯡꯅ ꯁꯥꯎꯅꯤꯡꯉꯦ꯫ ꯑꯗꯨꯕꯨ ꯃꯤꯉꯣꯟꯗ ꯇꯊꯤ ꯇꯊꯤ ꯉꯥꯡꯕ ꯌꯥꯗꯕꯒꯤ ꯃꯥꯅ ꯍꯥꯏꯗꯣ ꯐꯥꯒꯤ ꯇꯧꯔꯤ ꯑꯣꯏꯔꯝꯅꯤꯅ ꯑꯩꯅ ꯑꯣꯏꯅ ꯐꯥꯒꯤ ꯇꯥꯊꯣꯛꯑꯦ꯫ ꯑꯗꯨꯒꯗꯤ ꯅꯣꯡ ꯅꯤꯅꯤ ꯂꯩꯕꯒ ꯊꯣꯏꯕꯤꯁꯤꯅ ꯂꯥꯛꯑꯒ ꯑꯩꯉꯣꯟꯗ, ꯗꯥ, ꯑꯏꯪꯕꯤꯅ ꯗꯥꯂꯣꯌꯥꯒꯤ ꯐꯣꯟ ꯅꯝꯕꯔꯗꯣ ꯑꯝꯇ ꯄꯤꯔꯛꯑꯣ, ꯃꯥ ꯋꯥ ꯑꯝꯇ ꯍꯪꯒꯦꯅ ꯍꯥꯏ, ꯗꯥꯂꯣꯌꯥ ꯄꯤꯈ꯭ꯔꯒꯦꯅ ꯍꯥꯏ꯫ ꯑꯩꯁꯨ ꯃꯥꯅ ꯍꯥꯏꯅꯤꯡꯉꯤꯗꯣ ꯀꯔꯤ ꯑꯣꯏꯖꯥꯠꯅꯣ ꯍꯣꯏ ꯍꯣꯏꯅ ꯑꯗꯨꯝ ꯆꯝꯅ ꯍꯥꯏꯈ꯭ꯔꯦ꯫ ꯅꯨꯃꯤꯠꯁꯤꯒꯤ ꯅꯨꯃꯤꯗꯥꯡꯗ ꯑꯟꯅꯣꯟ ꯅꯝꯕꯔ ꯑꯃꯗꯒꯤ ꯅꯨꯡꯉꯥꯏꯔꯤꯕꯣ, ꯀꯝꯗꯧꯔꯤꯅꯦ ꯃꯦꯁꯦꯖ ꯊꯥꯔꯛꯑꯦ꯫ ꯑꯩꯁꯨ ꯑꯗꯨꯝ ꯈꯪꯉꯦ ꯊꯥꯔꯛꯏꯕꯁꯦ ꯑꯏꯪꯕꯤ ꯑꯣꯏꯔꯝꯅꯤ ꯍꯥꯏꯕꯁꯤ꯫ ꯑꯩꯅ ꯅꯨꯡꯉꯥꯏꯔꯤꯌꯦ, ꯅꯪꯗꯤ ꯀꯃꯥꯏ ꯇꯧꯔꯤ, ꯅꯨꯡꯉꯥꯏꯔꯤꯕ ꯅꯠꯇ꯭ꯔꯅ ꯍꯪꯕꯗ, ꯗꯥꯂꯣꯌꯥ, ꯑꯩꯗꯤ ꯌꯥꯝꯅ ꯋꯥꯔꯦꯗ, ꯅꯨꯄꯥ ꯃꯊꯣꯡ ꯆꯥꯗꯕꯗ ꯌꯨꯝ ꯄꯥꯜꯂꯕꯒꯤ ꯍꯧꯖꯤꯛꯇꯤ ꯗꯁꯥ ꯇꯥꯔꯦ ꯍꯥꯏꯗꯅ ꯅꯨꯡꯉꯥꯏꯇꯕꯒꯤ ꯃꯑꯣꯡꯗ ꯃꯥ ꯃꯦꯁꯦꯖ ꯊꯥꯔꯛꯑꯦ꯫ ꯑꯩꯅ ꯍꯥꯏ, ꯀꯩꯒꯤꯅꯣ, ꯌꯥꯅ ꯌꯥꯅꯕ ꯑꯗꯨꯝ ꯂꯩꯃꯤꯟꯅꯧ, ꯊꯣꯏꯅ ꯐꯠꯇꯕ ꯈꯜꯂꯨꯅꯣ, ꯍꯧꯖꯤꯛꯇꯤ ꯅꯆꯥꯒꯤ ꯈꯜꯂꯨꯅ ꯍꯥꯏꯕ ꯃꯇꯝꯗ ꯃꯥꯅ ꯏꯁꯥꯒꯤ ꯈꯜꯂꯒꯅꯦ ꯑꯩꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯍꯤꯡꯉꯤꯕꯁꯦ, ꯃꯥꯒꯤꯗꯤ ꯑꯩꯉꯣꯟꯗ ꯀꯩꯁꯨ ꯈꯟꯗ꯭ꯔꯦ, ꯁꯤꯈ꯭ꯔꯦ ꯍꯥꯏꯅ ꯑꯩ ꯈꯜꯂꯦ, ꯃꯥ ꯌꯥꯎꯗ꯭ꯔꯁꯨ ꯑꯩꯗꯤ ꯍꯤꯡꯕ ꯉꯝꯅꯤꯅ ꯍꯥꯏ꯫ ꯑꯩꯅ ꯍꯥꯏ, ꯍꯦ ꯑꯗꯨꯃꯥꯏ ꯍꯥꯏꯅꯣ, ꯐꯠꯇꯦ ꯍꯥꯏꯅ ꯍꯥꯏꯕ ꯃꯇꯝꯗ ꯃꯥꯅ, ꯗꯥꯂꯣꯌꯥ, ꯅꯪꯒꯤ ꯈꯪꯅꯕ ꯅꯨꯄꯤ ꯂꯩꯔꯕꯣ, ꯅꯪ ꯅꯨꯄꯤ ꯀꯣꯏꯔꯕꯣꯅ ꯍꯪꯉꯛꯑꯦ꯫ ꯑꯩꯅ ꯀꯣꯏꯗꯦꯗꯅ ꯍꯥꯏꯕꯗ ꯃꯥꯅ, ꯀꯩꯒꯤꯅꯣ ꯀꯣꯏꯌꯨ ꯌꯥꯗ꯭ꯔꯣ, ꯑꯩꯒꯤꯗꯃꯛꯇ ꯅꯪꯅ ꯑꯗꯨꯃꯥꯏ ꯇꯧꯕꯗꯣ ꯑꯩ ꯇꯁꯦꯡꯅ ꯅꯨꯡꯉꯥꯏꯇꯦ, ꯑꯩ ꯗꯥꯂꯣꯌꯥꯒꯤ ꯈꯟꯕ ꯃꯇꯝꯗ ꯑꯩ ꯇꯨꯝꯕꯒ ꯑꯝꯇ ꯌꯥꯗ꯭ꯔꯦ꯫ ꯃꯥꯅ ꯉꯥꯡꯉꯤꯕ ꯋꯥꯁꯦ ꯇꯥꯕ ꯃꯇꯝꯗ
ai masidi kainomne sum message thanaba thoadi mase afaba oirena khalaga nangna agi namba hangibo kaigino haidana aina to hangsile maduna mana daloya agi pa phone base nuhai tabra pamdabra pamoi habadi aisu khange ado aidi hauji daloya bu yamna nishinge nangdi yamna supai aibusu yamna nusibe haiba aisu khange ai mana thariba message singse paraga masidi afaba oirena khalaga ai saksaru kige kona mo pa phone se haraga numituda aina parama simdo adum thutekre mala asu ai thoktre lambi de leramasu tharaga dum satle mase ategi nate masa mole ba mana magi nupada phate haiduna atoba nupada yumpan ge haba wakhandudi ai tasena ya ningde ma pharasu phatrasu mama ne mama amana masagi damakta nupa yautrasu thona phana yoi mi ama oinaba semnaribane hoi mana laibak thiduna magi nupado laikire harabadi ai mabu nuksibagi damak magi awabada saruk yaba oina ai mabu lauduna masado isa sakna yokpa ngamgani adusinate ngahaki irangda ngahaki phataba wakhande tawduna ahembali chabadudi ai madudi tasina pamde ma phana kuina mapamda lerame adubu kona thangda kari khalabno khangde mogi mama pana mabu thingkre masine agi warise ai mabu nungsi magi damata ngasi phaba yumpana na lai adubu mawu amana asiguma wakhang hamba ai sena pamde mamadi mama amu oina lebiyo lamsa phajabiyo ababa wakhan khalaga isabu yopiyo mi amama oinaba isabu sembiyo matamaduda ababa khuna ama oiba ngamgane habase warisige aroibada haijege mata asida wari ase myamta tahanjab loijare wari asibu pathoksoba matamda soiki blanki bayarbasu myamna ngapiyo amadi mayamna channel asibu nungsibiduna like share amadi subscribe tobiyo aroibada myapuna pu ikoknono krumjari